Arambai News Guwahati da Maitelongi Pau W Singbu Ihan Handumaktada Chingangbam Suzitrarani Kurumjari Hosik Pungpamasi Fawagioina Maruiba Samlapa Pau Kara Lominarase Guwahati Manipuri Basidagi Horakpa Aduga Hosikna Guwahati Khana Parada Yum Lingduna Lairaba Dr. Nepram Pritam Ngarang Indo-Tibetan Border Police ITBP gi Veterinary Unit 2IC gi Pampukre Phamasi Indian Army gi Lieutenant Colonel ga Pangkhakne Nongakraba Nepram Gopal amadi Yengkhom Ningol Kobrungambi gi machanupa Pritam Inglising amaga chamapan marphu marida Guwahati da pokhi Inglising ani tarani thoida Guwahati gi Veterinary College gi Veterinary da Master Degree loikhi amadi Inglising ani tarahumdoi da ITBP gi Veterinary Unit da Assistant Commandant oina thabak changkhi Mahaki loinabi Dr. Binisu ITBP gi Medical Unit da Deputy Commandant Senior Medical Officer oina thabak tauri Akhoi animak hauzik Uttarakhand posting tari bane Dr. Nepram Pritam Silchar Medical College sa Professor oiriba Yengkhom Nungsiton gi ahum suba mache gi machanupane asumna Dr. Pritam na mai paglakpa sida maiki khyadagi nungaiba phongdoknarakli Panbayai, Dr. Pritam Guwahati de Laiba PIB Press Information Bureau da Joint Director Oina Thabaktagi Pothakraba Aiba Laishram Taranikantagi Machathokpane Northeast Jyotish and Tantra Research Center Assam Silchar Headquarter na Sinlangduna Navagraha Sanglen Silchar 1 da Nungthil Laininghan Ibungogi Mapari Atomba Ozanauriya Amushnana Laikidabada Awawa Phongdokre Lakibasingna Laikidabagi Maramda Wafam Kaya Phongdokhibaga loinana minute ani tumina laiduna Laikidraba Ozagi Thawaina Mapugi Khuyada Tinba Oishanu Hainasu Thonizakhi Suicide ki case ki matangda NIT Silchar gi Mahiroi Singna Din Academics Dr. Binay Krishna Rai gi resignation demand toroduna matam kaktaba chara hinbagi khongjang changsinba haukhre Maming chalaba Educational Institute asida ahumlak suba thokdok amoina Mahiroi amana suicide tawkhibagi maral pumba din asigi mathakta Mahiroi Singna thangthari Mahiroi Singi mathakta thangatliba potlam sing hanthanabagi damak khongjang changsiliba Mahiroi Singna academic reform tongnabagi damak high level committee amasu semnanabagi dawi tawkhi makogi strike asi icham chamna suicide tawkiba Mahiroi asina achumba justice phangnanabagi damaktani hainasu Mahiroi Singna phongdorakhi Hauzik Manipur ki pauda Manipur kaiba yaroi separate administration piba yaroi haibasi center amadi BJP lengaki achetpa phirepni kugi singna makhogi oiba separate administration tanbada Manipur gi apunba saktam thugainaba hotnariba si center amadi state BJP animakna yade haina BJP Manipur Pradesh ki wangangloi Elangbam Johnson na ngarang ni tapai chuthekta leiba BJP gi sanglenda pawgi mifam amada pawmi singda phongdorakhi Union Home Minister Amit Shah na Manipur da tongan ba lengak ama Bagi wafam leiti haibasi yamnamak mayek single hainasu mahakna phongdokhi aduba Congress ki center gi luchingba singna double standard oiba moongda ngasi fawda nakhai sengwa wafam amata thamdabasi Manipur lengakta namthak tobani BJP gi oinadi Nation First haiba wakhalon asi mangda thamlaga Manipur kaiba yaroi haibasida achetpa phirep ama loduna leiri makha taraduna hokiba September 19 da Nagaland gi Congress ki hanagi President K Herina kuki singna taliba separate administration asi maram chai haina phongdokpa leikrabane aduda sunatana Mizoram Congress ki wangangloi Anthony Matthew nasu kuki singna taliba separate administration asi phongna sogotuna leiribane phibamasida Manipur Pradesh Congress Committee amadi Congress ki luchingba Rahul Gandhi yauna makhogi phirep adu nakhai sengna mayamda thampham thoi hairakle Hokiba September 13 ki numidangda Kanglup ki rang asiga mari lingna khun ngakpagi thabak tawjariba naha manga Police na phajin ki badu condition amata yaudana thadokadabani haina ngarangsu miyamgi khongjang Imphal gi mafam kya da changsinba uwa phangki ngarang ayuktagi hona Imphal Morel lambi paringda singjamai sorok khaibam lekai mapa da nupi singna thorakduna lambi thingbugi khongjang changsinki Police ka muknarakpadagi Police na tear gas na chingba kaptuna tan khaina ba hotnaki Police na phajin ki ba naha manga dugi manungda singjamai sorok khaibam lekai dagi naha amasu yawi hairi phakibagi numit Dang adumaktada masing yamba nupa nupi kyana Porompat Police Station da thomjinduna ahing nongyai athengba fawda thadoknabagi dawi tawkhibane madudasu police na tear gas na chingba kaptuna tan khaibadagi miyoi kaya asogapan fawba yawkhrabane
asumna miyoi manga condition amata yauduna thadoklu hairaduna ngrang imphal ukhru lambi yauna tongan ba lambi singdasu lambi thimgi khongjang changsin khi jeraga sida tongan ba club maira paibi singna ngrang phoi bilam paktami pham ama phamlabagi matung ngrang ahing nongyai dagi manipur pumba pung nipu nipan gi oina total public curfew yauna akanba warip ani amasu lawkhre duga atopa warip amana khulngak pasingda aki akhang piba amadi phaba punba yaroi haiba warip asisu lawkhi tha asigi kun fawbagi manungda phakriba miyoising asi thadoraktrabadi miyamga loinana hena akanba khongjang kaya changsilagani hainasu warning tawrakle panbayai phajin kriba miyoi manga dudi khurai ahong gai lekai dagi lokrakpa michaels alias tolmu chahi kunmapan sagolban khwaining thau lairak dagi romojit alias lukhoi chahi kuntaruk kongba nongthombam lekai dagi athokpam kishorjit chahi nifumapan singjamai sorok khaibam lekai dagi moirangthem anand chahi nifutaruk amadi kaisam johnson chahi kuntra taret ne Langthawal Kendra Clubs Coordinating Committee na sinduna ngarang pangthokiba mifam asida All Kongba Road United Clubs Organization, Kurau Mokong United Clubs Sagolban, Kurau Mokong Sayang Road amadi Naharol Yaipakol na jingbagi mihut kyana saruk yakhe. Ngarang ayuk pung ama muktabada tidim lambi paringi nambol amadi ningthau khong bazar da nupi singna Indian Army gi gari chathukusin tawbada athingba thamkhre ningthau khong bazar da na Indian Army gi gari tara aduga nambol bazar da na Indian Army gi gari mari rom thingduna thamkhi gari sing asi Chuachandpur tamna lakhi akanba nong marakta ima iben singna lambi da pulap phamjinduna athingba thamkhi Army gi nataba gari sing di diversion piduna adumak chathankhi Indian Army gi gari sing thingbi khongjang asi makha tana adumak chathakigani su hairakle Thamari helaba kanglukki irang asi athuba matamda loisinduna tangdu laitaba Manipur ama ohenabagi damak RPI Atwale gi National General Secretary Maheshwar Thongnawjamna Union Defense Minister Rajnath Singh ga unaduna Manipur gi wafam asi taksinkre Lucknow da leiba Rajnath ki mayumda unakhiba duda Manipur da thokliba irang asi gi haurakpham marik chumna pankhi Chin Kuki terrorist amadi illegal migrants singna lamdam asida changsilaktuna poppy thaba amadi drug ki achuba makol ama semgatnaba hotnaraduna Manipur da drug ki business mai pakna hotnari haina makna pawdam amasu thamki ngamkhai ningthijana khadabadagi terrorist amadi illegal migrants sing naronda Manipur da changsilakpa lepa leitri haina su Maheshwar Thongnawjamna phongdoklamki hairi Lebagasida Purupki Lan Kangkong Chaiduna Charang Naringai Maragasida Oizaba Thiba Sendong Karagidamak Kanduna Sendong Talamba Miyoi Taramari Parabamatung Kanglipa Communist Party KCP Noyon Group Ki Lanmi Sanglup Miyamgi Pingang Lanmi MKL na Warak Gwatemduna Wakal Taminakre Hairi Nahakaya amadi yumbal lambi da khong thangzilaba nupa nupi kayaga sanayunaiduna lamchat kamba thabakya chathere haiba pau phangbadagi kupna thizilaba matung amukhanna restaurant singasi hangdaba hainasu masa masana yazakhi hairi lalolubasina khangalakpada makhatana miyamgi pingang lanbina tidim road ki maitramdagi leimram lamkhai phawbugi manungda leiriba sigumba restaurant amata hangba yaroi haina athingba thamlakli Manipur ki ayiba singna sinduna leimarel sidabi ima kaithel imoinu ima kaithel phoibi ima kaithel amadi panthoibi ima kaithel khwaramban gi kaithel marida popham phamlibi ima oibi singa khusamnaraga khulngagliba icha inau singi damak punsi chengjil nijabagi thorom ama ngarang samu makhung mayada leiba salai sidaba ipagi khubamda pangthokre kaithel marigi mama oibi singna cheng khuya ahum dang ipagi khubamda hizeraga macha manau singbu tekta kaidanaba likon thagon minakhe ngarang dagi hokhiba special parliament mifamda Manipur da tha mariga numit 13 ni sujilaklaba hingsa sigi matangda president prime minister amadi home minister na jingbada memorandum pisinduna wafum kya pukhatnabagi damak sib sena Manipur state ki miyoi marina saba team ama ngarang delhi gi damak Khongsan Kre Haina State President Dr. N. Tombina Fungdorakli. Ngarang Babu Parada Labor Sib Senagi Office da Pawmishing da Mahakna Fungdoki, Madudi Manipur gi Apun Basaktam Kaiba Yaroi, Kuki terrorist sing Maru Pangna Halan Kinaba Yauna Tongan ba Dabi Manga Pukatuna Taksin Ganisu Hairi. Kuki Amadi Mita Yanigi Marak the Toganing the Todokia Togal Liba Sigi Matang the Waroshinama Puraknaba Sib Senagi Luching Basuariba Maharashtragi Chief Minister the Su Taksin Gani Hairi.
Parliament ki staff singi oiba fizolda mitegi koget makhal ama sizinaragani haibagi matangda utra sanglen sana konung amadi umanglai kanba luk ukal gi apunba mifam ama phamkhre mifam asina maroiba warep kya lauki utra sanglen sana konung na thadorok pachirol amada purup lising kaya gi koget makhal lising kaya leiba lebaga segi parliament ta mitegi koget amabu parliament ki staff singi fizoloina खंगलकपदा हराव नुंगाइबा अमदी चौकथोकचबा फावी अदुबो सिजिनगदौरिबा कोगेट असि मिटेगी लेजरिबा कोगेट मखल मयाम असिगी मनुंगदा करंबा कोगेट नो सिजिनबदा अया यादा अमदी मदुना इनात की सक्तमदा काइबा नत्रगा काइदबा हाइबदु खंगदोक मिननबा मरिलेनबा पार्लियामेंट्री अफेयर्स मिनिस्ट्री दा इबा चेरोल थाबा अनिसुबदा लाइथौ तिनथौ अमदी अंगमथौ सिंगदा लेबाक निंगथौना मना ओइना पीबा मिटेगी कोगेट मखल सिंगदी फुरु नात की ओइबा मसक अकाइबा थोरकदबा अरानबा मोंगदा सिजनदबा हाइबा सना कोनुंगी अचेतबा फिरेप लौदुना लाखिबा अदु ngasisu adumak ahongba lehendaba ahum subada salai koget singi manungda leiriba salai koget mapum macha oida nambi matok pandabi amadi namthang खुलक हापक कोगेट सिंग असिगी मनुंगदा सलाई कोगेट मचा सिदी अरिबा मतमदगी हौना सना कोनुंगी थोगलोय मचा सिंगना सिजनदुना अदुमक लाई ngasi maksu सलाई कोगेट मचा सि मणिपुर लेजिस्लेटिव असेंबली दा मार्शल सिंगना सिजनरी हाइबा कोगेट मखला सिदी पार्लियामेंट की स्टाफ सिंगना सिजनबदा थोइना अकाइबा लेते हाइबा वाफमसु थमलकले मरमसिना कोगेट की लेरिबा थागसी येंगदना पंगतौता तौचिनबगी थोंग अदुदी याबा ngamloi हाइरकले नाकलमरोमदा मितै सलाई कोगेट पु इंडियन पार्लियामेंट की मार्शल की कोगेट ओइना सिजनगनी हाइबसी याब ngamloi खोंथांग असि अथुबदा हंदोकदबनी नत्रबदी आइन की थोंगदा चत्तुना एक्शन लौखलगनी हाइना मणिपुर पंडित लोइसंगी सेक्रेटरी ngangbam रंजित मितैना मणिपुर प्रेस क्लब तंगरांग पौमिसिंग उनबा अमदा फोंदोरखे श्री श्री गोविंद टेम्पल बोर्ड की रूल नंबर निफुनी थोइदा यावदुना लेरिबा हाइबदी निंगथौगी अवार्ड ओइना लेरिबा जयपत्र सनाखुजी खामेन चटपा लमथांग खुलक रेशन प्रूफ सिंग असि चेराप अमदी गारोद की फमनाइबसिंग इसै सकपा वारी लीबा ब्रह्मसभागी मसक नाइबा मियोइसिंग अमदी उमंगलाई हरावबगी लमदा सेंगना थबक तौरिबा माइबा माइबी पेना खोंबसिंग दा मरि लेंजना पीबा अवार्ड ने अदुगा रूल नंबर यांखैनी थोइदा यावदुना लेरिबा हाइबदी कोगेट सलाई ओइरंबा सि कनागुंबा मिचम अमतना सिजनबा यादे मसिदी रिजर्व नि हाइबसिनी मरमसिना मथोंग मरम खंगदना इनात चैखाइनबा होटनबा पांबा मियोय खुजो खरना इनसिंदुना मार्शल की कोगेट ओइरगनी हाइबसि अथु मतमदा हंदोकदबनी वाकलकले कंगलैपा खनबा लुप KKL ना सोमा लाइश्रमबो फिल्म दा एक्टिंग तौबा मदी सोशल फंक्शन सिंग दा सरुक याबा चही अहुमगी ओइना बैन तौख्रे मणिपुर उंखटनबगी इरांग थोकलिंगे मतमसिदा माय होम इंडिया ना सिनलांगदुना हौकिबा सेप्टेम्बर 13 दा तलकतरा स्टेडियम न्यू दिल्ली दा पांगथोकिबा नॉर्थ ईस्ट फेस्टिवल की ब्यूटी पेजेंट दा शो स्टॉपर ओइना सरुक याखिबगी दमक महाकपु बैन तौबनी हाइना कंगलैपाक कनबा लुप की सेक्रेटरी जनरल ना थादोरकपा चिरोल अमना फोंदोरकली ngarang September 15 mitei macha ma munik New Delhi da kuki nupa kharana phibam thina phubagi news social media da viral oirakhi adubu verification tawbada masi aranba amadi lana lamjing bagi pau oiramkhi micham yam na ngasigi luraba yamnamak sensitive oiba matam asida asigumba aranba pau publish tawba natraga upload tawba natraga share tawbada section bigadabani haina Manipur police na miyamda haijarakle मणिपुर वायलेंस की मतंग द सोशल मीडिया द पोस्ट अमा शेयर तौबगीदमक मध्य प्रदेश ना हंदक बुक तौखिबा साइरो मलाबार चर्च की प्रीस्ट हौखिबा सेप्टेम्बर 13 सोलसेल निमित्ता सुसाइड तौदुना सिजाख्रे व्हाट्सएप ग्रुप द था अमा मुकी ममांग द मणिपुर वायलेंस की मतंग द पोस्ट अमा शेयर तौखिबा सेंट अल्फंसा एकेडमी Garhakota Sagar District की मैनेजर ओइरंबा फादर अनिल फ्रांसिस माकी मथक नेशनल फ्लैग द इकाइबे पी हारदुना पान की FIR असिगी वहाउदगी प्रिस असी टेंशन अमदी प्रेशर अमदा खरनी असी हिंगलमखीसु हाइरी अरोइबदंग असिगी टेंतकपा मरोइबा पाउ खरा हानगी कांग्रेस MP रानी नरा लुपा करोड़ अमगी वाथोक मरि लेना CM विजिलेंस ना समन थारखरे कांग्रेस MP गौरव गोगोई अमदी लेंगाक पारिबा मिनिस्टर सिंगी मरकता हुनाबा लेप लैत्रे हिमंत विश्व शर्मा की लोइना बिरिनी की भुया शर्मा दा लुपा करोड़ तरागे फंड एलोकेशन पीखी हाबदुगी मतांग दा सेंगदोकनबा यूनियन इंडस्ट्री अमदी कॉमर्स मिनिस्टर पीयूष गोयल दा MP गौरव गोगोई ना तक्सिनख्रे
लिखुन कयागी मतुंगिना registered doctor singdagi mathau taba authorization yaudabida prescription medicine sing yamna toina yoli haina Guwahati da lariba pharmacy singi mathakta maral sirakli consumer ayambana prescription medicine singi matang da lariba regulation sing khangdabugum tawi so hairi asumna Guwahati da lariba pharmacy singna illegally antibiotic yonbagi thong leptana chathari Kaziranga National Park manakta nupi ama lamgi iroi amana attack tawrakpadagi phibam tina sokre awang nongpoki youth leaders singi conclave ama Kohima da pangthoklagani Kangpokpi district ki modbungda leiba kuki gi imung amada pochai thinbagi thabak tawruba mithai pangal amaga Nepali nupi amaga pharba matung wakhal taminarabagi matung tekta kaidana thadokre hairi Manipur lengakna matam khara gi oina relief camp singda lariba inmate singi leinanaba sariba yum singa sida matam khara awaba khangminasi Manipur miyam utangdu leitaba punsirolda hanjilaknaba center da yamna kanna taknari haina Manipur gi governor Anusuya Wikena phongdokre Tongan tongan bapot lamsing puba gari chamaga humphuma thoi jiridagi imfalda changlakre adubu hojiksu petrol diesel amadi LPG gari chamaga humdra taret jiri bamda panduna adumak leiri Miyamgi maikaidagi donation pinaraktabadagi Arunachal laiba orphan home ama tingjinbagi phibamda leirakle West Khasi Hills ta traffic jam number moidana nupi macha amagi mapunsi mangkhre yamna tamthiriba thogdog amada hogiba September 13 mirolabi mamaduna traffic jam manungda thokpa ngamdana panduna leikibadagi pokuda ngariba angang amagi mapunsi mangkhe thogdog asi West Khasi Hills ki Sekolong village sa thokibani Pamprinai da nga phabagi competition amana maram oiduna miyoi lising kaya pullabadagi traffic jam asi thokibani Tipramothagi Hanagi Chief Pradut Manikyana ban tawkraba outfit cadre singbu mainstream da mukhanna changlaknaba haizakre National Liberation Front of Tripura na mainstream da changlaktuna indigenous miyoi singi hakkidamak lanthingnanaba haizakibaga loinana indigenous miyoi singbu mirai bibagidamak CPIM gi mathaktasu kanna pendaba phongdokre amadi numit marini chupna chathagadaba parliament mifam ngarangdagi hokre mifam asida lebag asigi puarida singthaningai oiba warep kya amasu logani haina Prime Minister Narendra Modi na ngarang phongtokhi session asi anoba parliament building da chathakhi Ngasigi onadi Arambai News Guwahati da maithilon gi pau sandok chaba matang solution jabaga loinana tabiriba singbo mukasu hanna khurumjari